Chahi khudingi local gi oiba tonganba New Year gi numitchida Thailand gi mioi khudimak water festival pangthui harau kumai asi Songkran festival hairaga mayamna thoidok hendokna khangnei 2024 gi oina festival asi April gi tang 16 dagina April gi tang 15 fawba pangthoklame local amadi lam koiba lakpa mioi kaya amana lambi si pik thalame amaga ising chaisinari khara amana bol thomnari water gun sinaduna ising kapsinari pichit klep jinda kauba nupa ama Bangkok ki mafam amada laiba mahaki office ta famduna loina bida text tawraga lei pichit na mahaki loina bi amadi macha ahum yamna miss tawi haina message asida phongdoklame amasung makhoi mari si pichit ki loina bi mamingna wanipa gi mapam oiriba Mahasarakham province ta Songkran festival si yaunaba laikhibani madam sida pichit si Bangkok ta mahaki massage parlor business asi yengsinduna leiri wanipa na mahaki mapuroiba pichita numit kharani gi oina parlor adu close tawramu aduga nangsu ekhoi gi manakta la o haina suggest tawroklame Songkran festival punna mafam sida yauminaraga ekhoi manga amuk Bangkok ta halaksi hairami pichit na mahaki loina bigi message se paukhum piba nangdringai surprise oina loina bina pichit ki flight ticket kaktuna thajalaklame pichit su yarami amasung yamna thuna pochai pek tawduna airport ki damak sem saba hawrami pichit na su haifetang khanthavada festival ki matam sidadi customer yamna laoi haiba khanglami maramasina imung manunga punna time spend tawruba amadi mahaki loina bigi hometown da festival asi yaurubana fagani khalame Mahasarakham province Bangkok tagi charakna mile chamri muklapi mafam sida wanipa 1987 da pokhi amadi mama khakna mahakpu chaunaba yolakhibani mahaki mapadi wanipa na gyan tadringai taibang pan se thadoktuna chatkhirami masagi chahi kunma thoi surakpada wanipa diploma course ama loisaladuna Bangkok ta laiba private company amada thabak tawnaba laklame Bangkok ta laklaba matung tha khara leiraga mangonda gi chahi taret hanba pichit ka thengnarami pichit 1980 da poklame mahaki machin manau anini amasung mahakna ahalni mahakti Bangkok ta charoklame college loisalaba matung office amada thabak tawraga leirami 2005 ta pichit na mahakna tungsinjaba paisaga mapa mamadagi mateng khara lauraga masagi oiba massage parlor ama hangdoklame chumnagi normal massage khaknatana hydrotherapy massage su pichit ki parlor asida service pirami ani su makhal gi massage Bangkok ta matamduda kaya leite competition chu watli maramasina atena matam gi manungda mahaki business asi mai paklami amasung paisa su marang kaina talame pichit amadi wanipa masamau fana hingba amasung regular oina exercise tobasi yamna pamjai matam khara makhoi ani nungsinaraga 2009 gi anganba saruksida pichit amadi wanipa yumban punsida khongdarami wanipa mahakna tawramba thabak thadoklamduna mapuroibagi massage parlor asi mai pakna makha tana ran tawnaba mahaksu yausalaklami sahina hokibagi matung ina makhoi gi business su mai pakpa sum hengalai matai manawgi punsi macha ahum nupa ama nupi ani lakpadagi amuk henna makalamba haibadu oirami 2024 da makhoi ani gi yumban punsi sahi taraga manga faraklami haugiba chahi ta manga asida matai manaw anina tongan ba problem kaya ama punna thengnaki amasung kaigumba kanda wakhal manaraktaba yawragasu isu adu fazana maung amada loisinaba hotnai makhoi gi yumsi yamna fazana adum chawi atangba gari ani amasu lei amasung macha ahum maming leiba paisa yamna changba private school da mahi masing tamhalami masida sunatana wanipa amadi mapuroiba pichit ki parents singsu yamna nungaiba punsi mahing amada thamlame 2024 gi April gi tang taraga mari masagi chahi nifu mari suraba pichit flight tonglaba matung amuk pung ani changna gari tongduna manimbok ki mayumda yawraklame mafam sida family punna Songkran festival pangthoklami thangnaba numita harau kumai gi mut asi family gi dinner ama punna chaminaraga loisalami manimbok na hauna thongbiba dinner charaba matungda yumgi mamang thangba sarukta laiba awa pothanaba
semlaga thamliba mafamsida pichit masadu relax tawraga lei adum oinamak manem amadi mahaki loina bina masadu ingkhini manungda changaknaba hairabasu pichit mapanda ngahek leikhige hairame mathangi ayuk 16 April 2024 ayuki pung 3 muktaba swaida pichit ki manembok hawalaktuna yumgi akoiba sit sengba haurame yumgi kitchen dagi yengbada mayanupa pichit yumgi mamangda lairiba awa pothafamduda tumduna laibado urami hiplibado hodoktuna mahaki room manungda changlaga fazana pothanaba haige haiduna manembok pichit ki manakta laklame adubu mahakna pichit pu kawbada respond amata pireklamde makhong se pairaga nombada pichit ki masasi yamna ingna leiramba thengnarami phiba masida pakhatpana mamana tumduna leiribi machanupibu kanna kaurami wanipa mamana kap laubagi khonjel tabadagi hawraklami amasung tariba khonjel dugi maikeiromda laklami mamana mayanupagi thawa yaudraba haksang leiriba adomda makhut thinduna yamna kanna kaplami wanipa mahaki mamangda oiriba phiba masida masa adu mathong maram amata khanglamde second kharagi matungda situation asi karino haiba gyan taraklaba matung room da chenchin kiduna phone lawraga manak nakpada leiba clinic amada call tawrami yamna thuna doctor ama pichit pu yengba laklami amasung result asimak mafam sida leiriba miyamna khalliba se oirami manembok na pichit thengnadringai pung kayagi mamangda sire haiba doctor na confirm pirami ikhang khanghodana pichit na laikidaba sina mahaki masasing amadi loina bibu thamoi kaihallami pichit masa mau fana thamnaba regular oina exercise tawba amasung surup kumba thaktaba nupa amakhakni mahaki misi asi matau karamna oikhino haibasi gyan tanaba hotnabadasu awaba amani adum oina mak pichit yu se fazana marang kaina thakpa mi ama oizaragasu haukiba numidangda mahaksi healthy oina ui mahakna matam chadana sikhiba asibu masina oiramba yai haibagi laina layong amata ulamde family ga yamna nungaina haukiba numidangda time spend tawrami wanipana mahaki mapuroibagi misi asigi matangda hanjan yamna munna karina oiba yai khalabasu mahaki wakhalda sagatliba wahangsigi paukhumdi phangmangam lamde mamai thangda wanipana mahaki mapuroiba tabang panse thadoktuna chatkhre amuk halak aroi habasi masana yajarame wanipa amadi atopa imungi miyoi singna pichit yu yamna thakhiba amadi mapangi yamna ka hena aingmasida tumbana maram oiraga sikhiba oiramgani haina khanarame numit humni leiraga pichit ki aroiba mathau mangam pangthokhirami amasung wanipana mapuroibabu aroiba oina kainabagi ikai khumnaba utpagi thoramsu pangthoklame tawgadaba thabak thoram sing ulap loisalamlaga wanipa amadi machasing Bangkok ta halaklami awa maichak maraksida wanipa mathantana machasingbu yengsinba khaktana tana massage parlor gi business su mahakna ran tawba asida awaba amakhak oirami problem kaya ama mayoknaba hawrami pichit ki machanupini haiba natafat ko binupi amana mabung leikidaba tha amagi matungda mahakna Thailand gi social media sida charangnaba amakhak thokhalami mahaki matungina mabungsi magi loinabi wanipana hu pizaraga hatpani haina maral sirami mabungi misi mahaki matam yoroktuna siba nate aikhoina khanghodaba lainana maram oiraga siba sunate hairami natafatna media da thoraktuna mahaki mabungi life insurance policy amalai insurance asigi matung ina mabung leitraba matung fangadaba paisa se india gi paisa da haragadi crore mariga lupa lakh humfu lising kuntraga lupa chahumni police ta chatuna mahakna official oiba report ama wanipa gi mathakta file tawrami amasung insurance company da sumahakna pichit misigi investigation tawraga asengma maram ama khangdre fawa insurance ki paisa asi pidanaba hairami insurance company nasu mahaki wafam asi yarame natafat ki action asi media mayam gi pukning singsinbata natana Thailand praja mayam maru oina Bangkok ki miyam busu pukning singsalami wanipa da maral siba tongan ba theory kaya ama online da sandoraklami miyam nasu rumors asi thajarami amasung wanipa da maral ama sirami madudi mahakna mapuroi babu hu bijaduna hatlaga mapuroi bagi sel thumai badi life insurance policy ki paisa phanghauna ba amasung mapuroi bagi lan thumda mahakna control tawbata natana massage parlor ki business asi mahak khaki ohauna ba
तौखिबनी हाइबसिनी मियामगी प्रेशर से सुम हेंजलकपदगी मखोइबु नमथनबगीदमक बैंकॉक पुलिस अमसुंग महासाराखाम पुलिस की अपुनबगी ओइना स्पेशल इन्वेस्टिगेशन टीम अमा पिचित की मिसी यंगसिनबा सेमलमे पुलिस ना नताफत का वरी तौदुना महाकना खंगबा इन्फॉर्मेशन लोइनमक लौरमे इहान हाना महाकना मबुंगी हक्सांगी स्किनदा पर्पल मचू यामना चावना लैबा अदुगा ब्लैक मचूसु लैबा थेंगनरमे मसिगी मौंग असि मबुंगबु हु पिजरगा हाटपगी साइन अमखकनि हाइरमे अनि सुबना महाकना मबुंगी बॉडीदा तोंगान तोंगानबा मचू लैबसि उबदा वनीपादा पोस्टमार्टम तौनबा हाइरमे अदुबु वनीपाना महाकी मपुरोइबगी हक्सांगदा थांग थाबा पामदे हाइदुना पोस्टमार्टम तौबगी मतांगसे यारमदे नताफना मबुंगी हक्सांग यामना थुना मथौ मंगम पांगथोखिनबा वनीपाना होटनबा असिदसु खरा चिंगनबा फावरमे पिचित की मथौ मंगम लोइसलमलगा वनीपा अमदी मचासिंग बैंकॉक ता हनखिरमे अदुबु यामना ngakningai oiba wafam amadi mapuroiba poloi अरेंब एस मयुमद थम्बगी महूत्ता मने मकुगी युमदो ओइना पिथोखिरमे चिंगनरगा लैरिकान मरकसिदा नताफतना मबुंगना वनीपाना फंगहौगदबा लाइफ इंश्योरेंस पॉलिसी अमा यावी हाइरमबदु निंगसिंगलक्लमे मयाम से खल्लुरगा वनीपाना महाकी मबुंगसी लाइफ इंश्योरेंस की पैसा असिगदमक हाटपो ओइरमगनी हाइना यामना कन्ना चिंगनरमे महाकी चिंगनबसे था अमा कनादसु हाइदना लैरमी असुगी मतुंग महाकना खल्लिबा असि पुलिस रिपोर्ट तौदुना मबुंग मतौ करमना सीखी खंगनबा मिसी असिबु थिजिनबियु हाइरमी अमसुंग मिसी असिगी मतंगदा असेंगबदु खंगलगदी महाक अमदे महाक की पेरेंट्सु पुनिंग लैताना लैबा ngamgani हाइरमी पुलिस न पिचित सिबा नुमितकी अयुक्ता लाखिबा डॉक्टर असिबु कौरमी महाक न पिचित की हक्सांग येंगबदा नॉर्मल ओइदबा अमता थेंगनदे अमसुंग नताफतना पिचित की हक्सांगदा पर्पल मचुगा अमु मचुगा थेंगनै हाइबदु महाक न उखिदे हाइरमी हॉस्पिटल की स्टाफ अमसुंग असिबा थंफम सेनरिबा मियोय सिसु पुलिसना वाहंग तौरमी मखोइनसु पिचित की असिबा हक्सांगदा नॉर्मल ओइदबा अमता थेंगनखिदे हाइरमी मिन्ना उबंगंबा अशोक अपन पिचित की हक्सांगदा लैतबा अमसुंग पोस्टमार्टम तौनबगी ऑर्डर लैतबना हॉस्पिटल न पिचित की मिसी मरम खंगदबा कंडीशन अमना ओइहनबनी हाइना इरमी अदुबु हक्सांग असि नुमित हुमनिगी मतुंगदा पोलोइनबा पुबदा स्किन की कलर दा चेंज तौबा थेंगनरमी अदुबु नॉर्मल नि खंदोक्तुना वाफम असि कैसु सीरियस ओइना खलुदे हाइरमे पुलिस न मखाताना पिचित की हक्सांगबु पोलोइनबा सेम सारिबा मियोय सिंगदगी स्टेटमेंट लौरमी मखोइनसु स्किन कलर दा अहोंगबा लेबदो उरमी अदुबु मियोय असि नुमित हुमनिगी ममांगदा सिबना हक्सांग पत्ता पुमथरपगिनी हाइरमे पुलिस न पिचित की हक्सांग पोलोइबा यावबा लाखिबा मरुप मपांग इमुंग मनुंगदसु वरी तौरमी नताफना उखिबा दुमाइना मियोय कया अमना पिचित की स्किन की अहोंगबा कलर अदु उरमी मयामना वनीपादा मपुरोइबगी पोलोइबसी याइथोकलगा पोस्टमार्टम तौ हाइना यामना कन्ना हाइरमी अदुबु मयामगी एडवाइस वनीपाना लौदबिदा पोलोइबसी अदुम पांगथोखिरमी पिचितपु पोलोइखिबा नुपा असि मतुंग तारकपदा पुलिस की मनाक्ता लाक्लमी ngasi फावबदा मियोय कया अमा महाकना पोलोइखरे अदुबु पिचित की स्किनदा मुइबा सुमाइना अमुक्ता थेंगनखिद्रि हाइरमी महाकना पिचित की स्किन की मचूसी मैतान की अदुमाइना मुबा थेंगनै हाइरमी इन्फॉर्मेशन मयाम असे फंगलबा मतुंगदा पुलिसना पिचित की मिसी असि चिंगनिंगाइदी ओइ अदुबु लाइबक थीबदे महाकी हक्सांगदे पोलोइखरबनिना पुलिस अमसुंग फोरेंसिक टीमना मतौ क्रमना महाक सिखी चपचाना हाइबा ngambagi wangmada leikhre hairami पुलिसना वनीपाबु कौदुना वाहंग पहंग तौरमी मतमसिदा मपुरोइबाबु महाकना पैसागी दमक हाटपनी हाइबगी चार्जसी सुया यारमदे मपुरोइबा लैखिदबा मतुंग था अमा हेलकला फावबा महाकना इंश्योरेंस की पैसा क्लेम तौखिबसु लैते हाइरमी महाकना पुलिसता पिचित सिगदबा नुमित हुमनिगी ममांगदा मखोय अनीना थानखिबा मेसेजसिंग पुलिसता उलम्मी मसुगी मतुंग वनीपाना पिचित सिगदबा नुमितसुगी नुमिदांगी मतंगदा खरा संदोकना अमुक हाइरमी नुमितसुगी नुमिदांग वैरमदा इमुंग मनुंग मरी मता पुन्ना डिनर चारबा मतुंग पिचित मथंता यु थकना थकना युमगी ममांगदा लैबा पोथाफम संगसिदा लै हाइरमी अहिंग नोंयागी मतमसिदा वनीपाना मपान से यामना इंगी मनुंग संगसि हाइबदा पिचितना मखाताना लैखिनी हाइरमी मपुरोइबगा वरी ngaihak तौरबा मतुंग वनीपा युम मनुंग चंगदुना मोन अमदी ब्लैंकेट पुरकलमी मसुगी मतुंग मथै मनाव अनि मखाताना वरी तौरमी पिचितना तुमथरकलबा मतुंग ब्लैंकेट इनबिरमलगा
Wanipa yum manungda changlaklammi. Mathanggi ayukta mamana laubagi khonjal tabada hawraklami amasung mapuraba sire haba khanglammi. Postmortem tawba yadabagi matangda Wanipana mapurobagi hakchangda thang thaba khotpasi sukpam pamde hairami. Mapuroibana ikhang khanghaudana laikhidaba asida Wanipa yamna nungaitana lairibani amadi ngasigi taibang pan sida mapuroba laikhidabagi nungaitaba phawriba mayamsigi marakta mapuroba laikhidra haibasi yajanaba hotnabada mahakna khwaidagi struggle tawba mini hairami. Yum panminarakpa chahi 15 farabani adubu haujikti icha ahumsi ai khakna yengsalladawni hairami. Wanipada wahang pahang tawba asida pulisna mapuroba laikhidaba asida mahaki khut yawi haibagi chingnaningai oiba potsak amata fanglamde adubu somdadi natafatna TV da tholaktuna interview piraga manama Wanipada chingnabasi phongna miyamda hairami. Miyam marakta Wanipagi mingsi chirol sikha tawnabagi maram mamo oirami. Wanipana chatpa mafam kudingda miyamna mangonda mamit khana yenglami paisagi mapuroiba hatping ambi fatabigi mingthon amakhak mangonda pirami. Mangonda maral sivasi sum hengalakpana macha amadi mahaki khallaga mahaksu TV da interview pirami. Mahakna mapuroiba sidrikanda kari tawki habadu point oina mathang thamlami. Mahakna yarami madudi mapuroiba mahakna hatpagi maral sirakpa asina mahaksi stress amadi pressure yamna lei. Mapuroiba laikhidabana haujikti machasing amadi business mahakna loina yengsina mathau tai hairami. Maraksida amuk pulisna tawriba investigation asida cooperate tawbagi police station da hangat hantha chatpadasu sokthare hairami. Natafatna imung anigi mari asi ikai khumnaba uttaba amadi thamoi pandabi nupi ama oibagi yamna thina pendabasu phongdoklami. Makhatana Wanipana natafati mawng asina mahaki niece amasung nephew oiriba macha ahumsida saitheng amakhak pi hairami. Natafatna mahaki mabungi yumda hinglikan matamdadi laktabagumani aduga mapuroba pichit laikhidraba matung ikhang khanghaudana kadomdagino achobo maral amakhak sirakpada ngakpa fawi hairami. Chahi 92 surabi Natafat mayum makaisu pande thabaksu amata tawde amasung paisa laknaba lambisu amata laite hairami. Wanipana makhatana Natafatna mahaki mabungda tha khudingi maram kaya ama piraga paisa hangbagi evidencing message oina puthoraklami. Natafatna tarukliba action mayamsi mahaki mabung sigiba sida mahaksu paisa khara fangadra khallaga torokpani hairami. Mapuroibagi skin change torokpagi matangsina mapandagi yengbada pichit masa mau faba miyoi ama manjarabasu mahaksi yugi addict leiba miyoi amani amasung mahaki haksangi khallaga steroid su marakta sijinnai hairami. Wanipana amuk steroid sinaba amadi yu yamna thakpasina siraba matungda mahaki mapuroibagi skin gi color change torokliba oiramba yai hairami. Mahaki interview asi taraba matung mayamna mangonda khalamliba wakhal se mangkiduna haujikti miyamna natafatta oina amuk onsilaklami. Adumoinamak mayamgi wakhal tapna honglakpa matam swaida Wanipagi interview tawbagi program silo salamdai sida caller amana call toroktuna pichit misigi matangda maru oiba information amakhak piraklami. Call toroklibi nupi sigi ming Muye kawi. Pichit na Wanipaga luhongdrikan mamang kayadagi nupi siga pichit ka marup oirami. Muaygi matung ina pichit sigadaba numit nipanigi mamangda masak khangdaba miyoi anina pichit pu hatnaba hotnaki hairami. 2024 gi April gi tang nipanda pichit mahaki massage parlor asida lairikanda Wanipadagi text message ama fanglami. Message asida Wanipana Bangkok ki luxurious hotel amada dinner gi reservation tawkhre mafam sida dinner tawbola hairami. Dinner gi matang si kamai tawbono habada pichit ka mahaki loina biga kaiguma mafam amada marai tawnabagi Wanipa macha ahum siga hotel amada lei. Dinner gi invitation fangbasida pichit matai manau ani amuk ingna chikna wari tawnabagi tanja ama fange khanduna massage parlor nganna thong londuna Wanipana pirkiva hotel sida chatnaba gari tharoklami. Hotel ase yobada Wanipana reserve tawba sitchi ihang hanglami adubu pichitna mahaki loinabi khara thengba oiramni khalami amasung mahak hotel da yoroktuna ngairaga leiri haina loinabi da text tawrami. Sum phamna mahakna wine ama order tawraga thakpa horami adubu pungkhai muk leiraga Wanipana khanghaudana masase nuairaktre nang yumda halo
dinner se atop numit amada tawrasi haina message tharaklami dinner gi plan cancel torokpa asida pichit khitang ningba kaina hotel dagi thoroklami khara thawraba matung bike amana magi car bu thawaina innarakpatu pichit na urami bike ki maningda tongliba nupa sina pichit ta nongmai maru mari kaplami adubu laibak phaba haigadra bike ka car ga gi distance khara lapna pichit ta nongmai maru amata palamde mathangi numitta pichit na muega thengna duna haukiba numidang na thokiba nongmai kapagi thodok adu tamlami pichit thodok sigi matungda masasi charang narami amadi safe oidre haina khalami kanana no mahakpu hatpa pamliba se khalami matam sida muena thodok sida nangi nupi gi khut yawrum gadra haina haibada pichitna aigi nupi ga nuaina da badi lai adubu mahakna aibu hatnaba plan tawrumgani haibadi aina thajaba ngamde hairami makhata na muena pichit amadi wanipagi yumban punsisi mapandagi uriba sidagi yamna tongali hairami chahi kaya ama pichit amadi wanipa yamna toina khana chainaba tawi masigi horkfamdi pichit na yu thakpa amadi party yamna toina tawbagini Songkran festival laktrikan tha amagi mamangdagi pichit amadi wanipa tongan lairami matam sida wanipa na mapuroiba pichit night club amagi waitress amaga aron mari thami haiduna maral sirami masigi matung wanipa na macha ahum puduna 2024 gi March ki thakhaidagi hotel da lairami lambi da nongmai kapagi thaudoksi thokhraba matung numit humni lairaga moe mahaki marup pichit ki yumda kari fibam no yengba laklami matam sida pichit si mentally unstable oiraga laiba thengnarami maram laitana kapanokpa tawrami pichit ki nupiga nuainadaba laiba amasung mahakpu hatnaba honarakpa asina maram oiraga pichit ki fibam si oireklivani khanduna moena pichitpu temple amada puraga lai khrum halami amadi wakhal ingthanaba moena mateng panglami asengbagi su pichit temple dagi halaklaba matungda masado normal oiba malami masigi matung pichit na moeda nangna chingnariba aigi nupigi khut yawrumgadra haibadu chummi hairami mahakna mangonda nongmai kaplamliba nupa sigi mamai se aina ningsingli hairami mangonda nongmai kaplamliba nupa se mahaki nupigi marup amani hairami pichit na wanipagi social media account moeda utlami aduga photo ama yenghalami nupa sigi mamingdi ai khangde adubu magi nupigi marupni haibadi khangi hairami adubu moenadi nupa sigi ming khangi hairami aduga mingsi hek haige tobaga TV program asigi hostna moegi call asi kakthalami amasung maming haihalamde maramdi TV channel asida defamation case tawrakani haibagi akiba leibagini amasung live tawraga leiriba national television broadcast amada mi amagi maming pallagadi legal gi oiba problem kaya amasu mayok na bayai masigi su mathakta police ki investigation da khut thinjili haiduna TV channel asida maral sirakpa yai interview asi yengliba miyam nata fatta onsilamba hawramadu amuk hanna chahi 38 surabi wanipa da onsilakpa hawrami wanipa masadu gyan tajaram de amasu ipa pakhatpa urami moena piramliba information mayam asida wanipa paukum piba ngamlamde mahakna TV program asida lakibagi maramdi mapuroiba mahakna hatli haina maral sirakiba adu clear toba lakibani adubu haujikti amuk hena mangonda chingnarami police na moaida contact tawraktuna police station da laknaba request tawrami police ta moena TV gi program da thamkhiyo wafam mayamdu loina thamami pichit kamari lainai hairibi waitress adugi mingna suchada kawi aduga pichitta nongmai kaplamliba mahaki nupi wanipagi marup oiriba nupa sigi mingna nata phone siror kawi moena gyan tarami madudi pichitta numidangda nongmai kapagi thodok sida wanipana mastermind ni habasi adubu mahasara khamda pichit sikhiba sida wanipagi khut yawbra yawdabra habadi mahakna haiba ngamde hairami adubu moena pichitta nangi nupidagi khara chekshina layu haina warning tawi adubu mahakna hairiba wafamasi pichit na takide hairami investigating team na pichit misigi matangda matau karamna sikhi habasi khangnaba let macha ama fanglami adubu ahanbada police na moena palliba miwai anisi thiraga mahakna hairibasi chumbra chumdabra haina confirm tawba ama mathau tarami night club ki waitress suchada hariba nupisi police na fanglami amadi wahang tawrami suchada gi matung ina pichit ka mahaka khangnai adubu marup amu oina khangnabani awa nungai share tawnabani hairami night club ta waitress oina
ꯊꯕꯛ ꯇꯧꯔꯨꯕꯅ ꯒꯦꯁꯄꯨ ꯋꯦꯜꯀꯝ ꯇꯧꯕ ꯌꯨ ꯄꯤꯊꯛꯄ ꯃꯈꯣꯏꯗ ꯀꯝꯄꯅꯤ ꯑꯃ ꯄꯤꯕ ꯀꯔꯤꯒꯨꯝꯕꯗꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯕꯤꯕ ꯍꯥꯏꯕꯁꯤ ꯏꯊꯧ ꯑꯃꯈꯛꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯄꯤꯆꯤꯠ ꯑꯃꯗꯤ ꯁꯨꯆꯥꯗꯥꯒꯤ ꯃꯔꯤꯁꯤ ꯋꯦꯇ꯭ꯔꯦꯁ ꯑꯃꯒ ꯀꯁꯇꯃꯔ ꯑꯃꯒꯤ ꯃꯔꯤꯅꯤ, ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯨꯝ ꯇꯣꯏꯅ ꯊꯦꯡꯅꯕꯗꯒꯤ ꯀ꯭ꯂꯣꯖ ꯐ꯭ꯔꯦꯟ ꯑꯣꯏꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯐꯠꯇꯕ ꯂꯤꯆꯠꯇꯤ ꯆꯠꯈꯤꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯦꯇ꯭ꯔꯦꯁꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ 2024ꯒꯤ ꯑꯦꯄ꯭ꯔꯤꯜ 16ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯄꯤꯆꯤꯠ ꯅꯥꯏꯠ ꯀ꯭ꯂꯕꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯊꯦꯡꯅꯔꯝꯃꯤ, ꯋꯥꯔꯤ ꯇꯧꯔꯝꯃꯤ, ꯌꯨ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯃꯍꯥꯁꯥꯔꯥꯀꯥꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯁꯣꯡꯀ꯭ꯔꯥꯝ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯔꯨꯅꯕ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯆꯤꯠꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯒꯤ ꯊꯧꯗꯣꯛꯁꯨ ꯁꯦꯌꯔ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯧꯗꯣꯛꯁꯤꯗ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯋꯦꯇ꯭ꯔꯦꯁ ꯅꯨꯄꯤ ꯑꯁꯤꯅ ꯄꯤꯆꯤꯠꯇ ꯃꯍꯥꯛꯀꯤ ꯁꯦꯐꯇꯤꯒꯤ ꯈꯜꯂꯒ ꯃꯍꯥꯁꯥꯔꯥꯀꯥꯝꯗ ꯆꯠꯇꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯤꯆꯤꯠꯅ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯩꯕꯨ ꯍꯥꯠꯅꯕ ꯊꯥꯔꯛꯇꯦ ꯍꯥꯏꯕꯗꯨꯁꯨ ꯀꯟꯐꯥꯔꯝ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯀ꯭ꯂꯕꯇꯒꯤ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯄꯤꯆꯤꯠꯅ ꯋꯦꯇ꯭ꯔꯦꯁ ꯅꯨꯄꯤ ꯑꯁꯤꯗ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ, ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯅꯕ ꯊꯤꯔꯛꯇꯕ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯆꯤꯠ ꯁꯤꯕꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯋꯦꯇ꯭ꯔꯦꯁ ꯅꯨꯄꯤ ꯑꯁꯤꯅ ꯀ꯭ꯂꯕꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤ ꯃꯍꯥꯁꯥꯔꯥꯀꯥꯝꯗ ꯄꯤꯆꯤꯠ ꯁꯤꯔꯅꯤ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯃꯉꯣꯟꯗ ꯒꯨꯗ ꯕꯥꯏ ꯍꯥꯏꯔꯝꯕ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯋꯦꯇ꯭ꯔꯦꯁ ꯅꯨꯄꯤꯁꯤꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯤ ꯃꯥꯏ ꯄꯥꯛꯅ ꯂꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯅꯥꯇꯥꯄꯥꯟ ꯁꯤꯔꯣꯗꯤ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯁꯦꯡꯕꯒꯤ ꯄꯤꯆꯤꯠ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯤꯔꯣꯠ ꯑꯣꯏꯈꯤꯅꯤ꯫ ꯄꯨꯂꯤꯁ ꯈꯔꯗꯤ 2024ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 9ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯚꯤꯛꯇꯤꯝ ꯃꯁꯥꯅ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯇꯕꯗꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯂꯦꯞꯂꯝꯃꯤ꯫ ꯃꯨꯌꯦꯅ ꯍꯥꯏꯗꯣꯔꯛꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯁꯤꯗ ꯍꯤꯡꯍꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯤꯆꯤꯠꯅꯤ ꯍꯥꯏꯕ ꯄꯨꯂꯤꯁꯅ ꯈꯪꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ CCTV ꯐꯨꯇꯦꯖ ꯆꯦꯛ ꯇꯧꯔꯒ ꯊꯤꯖꯤꯟꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ 2024ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 9ꯒꯤ CCTV ꯐꯨꯇꯦꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:47ꯗ ꯄꯤꯆꯤꯠ ꯁ꯭ꯅꯤꯀꯔ ꯑꯃ ꯇꯣꯡꯂꯝꯃꯤ, ꯕ꯭ꯂꯨꯒꯤ ꯍꯥꯄꯦꯟ ꯑꯃ ꯑꯃꯁꯨꯡ ꯄꯣꯂꯣ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯒ ꯃꯊꯟꯇ ꯔꯦꯁꯇꯨꯔꯦꯟꯠꯗ ꯆꯪꯕ ꯎꯔꯝꯃꯤ꯫ ꯃꯇꯝꯁꯤꯃꯛꯇꯗ ꯔꯦꯁꯇꯨꯔꯦꯟꯠꯒꯤ ꯂꯝꯕꯤꯗ ꯃꯃꯥꯏ ꯑꯣꯟꯁꯜꯂꯒ ꯂꯩꯕ CCTVꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯅꯤ ꯕꯥꯏꯛꯇ ꯂꯥꯛꯄ ꯎꯔꯝꯃꯤ, ꯑꯗꯨꯒ ꯕꯥꯏꯛ ꯑꯁꯤ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯈꯥꯝꯂꯝꯃꯤ꯫ ꯕꯥꯏꯛ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤ ꯆꯦꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯥꯄꯤ ꯃꯔꯛꯇꯒꯤ ꯄꯣꯠꯁꯛ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯡꯖꯧꯅꯅ ꯊꯝꯂꯝꯕ ꯅꯣꯡꯃꯩ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ, ꯐꯣꯟꯗ ꯐꯣꯀꯁ ꯄꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯗꯤꯅꯔꯒꯤ ꯄ꯭ꯂꯥꯟꯁꯦ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 13:22ꯗ ꯄꯤꯆꯤꯠ ꯔꯦꯁꯇꯨꯔꯦꯟꯠꯗꯒꯤ ꯊꯣꯛꯄ ꯎꯔꯝꯃꯤ, ꯑꯗꯨꯒ ꯀꯥꯔ ꯄꯥꯔꯀꯤꯡ ꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯅꯠ ꯑꯃ ꯂꯩꯔꯒ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯗꯒꯤ ꯌꯥꯝꯅ ꯅꯛꯅ ꯂꯩꯕ ꯒ꯭ꯌꯥꯁ ꯁ꯭ꯇꯦꯁꯟꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯅꯤꯁꯤ ꯊꯥꯎ ꯍꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯕꯥꯏꯛ ꯊꯧꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯍꯦꯜꯃꯦꯠ ꯎꯞꯄꯤ, ꯑꯗꯨꯒ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥꯁꯤꯗꯤ ꯎꯞꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:30ꯗ ꯍꯥꯏꯋꯦꯒꯤ CCTVꯗ ꯄꯤꯆꯤꯠꯀꯤ ꯒꯥꯔꯤꯁꯤ ꯎꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯕꯥꯏꯛꯀꯤ ꯅꯨꯄꯥ ꯑꯅꯤꯁꯤ ꯂꯥꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯕꯥꯏꯛ ꯑꯁꯤ CCTV ꯐꯨꯇꯦꯖꯇ ꯐꯣꯂꯣ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯀꯣꯔꯅꯔ ꯑꯃꯗ ꯍꯥꯏꯖꯤꯟꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯄꯨꯂꯤꯁꯅ ꯄꯤꯆꯤꯠꯀꯤ ꯃꯌꯨꯝꯗ ꯀꯥꯔ ꯑꯁꯤ ꯆꯦꯛ ꯇꯧꯕꯗ ꯗ꯭ꯔꯥꯏꯚꯔꯒꯤ ꯅꯥꯀꯜꯁꯤꯗ ꯅꯣꯡꯃꯩ ꯃꯔꯨ 4ꯒꯤ ꯃꯈꯨꯜ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤ ꯐꯥꯅꯕ ꯀꯟꯅ ꯊꯤꯔꯤꯀꯥꯟꯁꯤꯗ ꯃꯨꯌꯦ ꯑꯃꯁꯨꯡ ꯅꯥꯇꯥꯐꯠꯅ ꯄꯨꯂꯤꯁꯇ ꯃꯈꯣꯏꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯇꯨꯅ ꯄꯤꯆꯤꯠ ꯃꯤꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯀꯗꯥꯏ ꯌꯧꯔꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ, ꯑꯃꯁꯨꯡ ꯀꯣꯜ ꯇꯧꯔꯛꯂꯤꯁꯤ ꯀꯅꯥꯅꯣ ꯍꯪꯉꯨꯔꯒꯗꯤ ꯗꯤꯁꯀꯅꯦꯛ ꯇꯧꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯐꯪꯂꯤꯕ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛꯁꯤ ꯆꯞ ꯃꯥꯟꯅꯕ ꯐꯣꯟ ꯅꯝꯕꯔꯗꯒꯤꯅꯤ, ꯃꯈꯣꯏꯅ ꯋꯥꯅꯤꯄꯥꯒꯤ ꯑꯦꯖꯦꯟꯠꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯅꯤꯄꯥꯅ ꯇꯧꯍꯜꯂꯤꯅꯤ ꯍꯥꯏꯕ ꯎꯠꯅꯕ ꯑꯦꯚꯤꯗꯦꯟꯁꯇꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯆꯥꯎꯔꯥꯛꯅ ꯄꯤꯆꯤꯠ ꯁꯤꯈꯤꯕ ꯊꯥ 2ꯃꯨꯛ ꯂꯩꯔꯒ ꯄꯨꯂꯤꯁꯅ ꯋꯥꯅꯤꯄꯥ ꯍꯃꯥꯂꯥ ꯃꯄꯨꯔꯣꯏꯕ ꯍꯥꯠꯄꯒꯤ ꯆꯥꯔꯖꯇ ꯐꯥꯔꯝꯃꯤ꯫ CCTV ꯔꯦꯀꯣꯔꯗꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯃꯁꯨꯡ ꯅꯥꯇꯥꯐꯠ ꯑꯃꯁꯨꯡ ꯃꯨꯌꯦꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯅꯝꯕꯔꯁꯤ ꯇ꯭ꯔꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ 2024ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 9ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯤꯑꯣꯏ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡ ꯋꯤꯔꯥꯄꯥꯠ ꯀꯧꯏ꯫ ꯃꯍꯥꯛꯅꯅꯤ ꯕꯥꯏꯛ ꯊꯧꯔꯤꯕꯁꯤ꯫ ꯆꯍꯤ 15 ꯁꯨꯔꯕ ꯅꯨꯄꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯔꯣꯇꯦ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯔꯛꯑꯒ ꯃꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯥꯠ 3,000 ꯄꯤꯒꯦ ꯍꯥꯏꯔꯛꯂꯝꯃꯤ,
अराइब थबकनी खल्लगा सरोते की ऑफर सी विरापाट न यारमी सरोते न अमुक विरापाट नंगा थबक तौमिन्नगदब नुपा अमा पिकअप तौरु चोहाइरमी नुपा सिगी मिंगना नाताफोन शिरीरो नोरांग कवी मुएना ममांग द पनखिबा मिंगदु ओइदोइनी मसगी मतुंग नुपा अनीसी पिचित अमसुंग वनिपाना थेंगनगनी हाइबा रेस्टोरेंट सिदा लाक्लमी मसगी मतुंग विरापाटना नापी मरक्तगी नोंगमै लौथोक्लमी मतमसिदा विरापाटना महाकना लाई खलुरिबा थबक सिदी यामना खुदोंग थिनिंगाई ओइ हाइबा खंगलमी विरापाटना थबक असि तौररोय तोक्लगे हाइरमी अदुबु नाताफोनना कईगुंबा नंगना थबक सि लोइसलमदबा तारगदि सरोतेना नंगी इमुंग मनुंगदा मांग ताखनबा थोखलकनी हाइरमी मसगी मतुंग पिचित की गारीदा नोंमै कापगे थबक सि पांगथोखिरमी विरापाट फारबा मतुंग सरोतेसु पुलिसना फारमी सरोतेगी मतुंग इना 2024 की एप्रिल की तांग अमदा वनिपा अमदि महाकी मरुप लाक्तुना मपुरेबा पिचित हाटनबा मी अम थिबियु हाइरमी अदुबु अहानबददि सरोतेना महाकना खंगबा मी लेते हाइदुना यारमदे अदुबु अमुक हन्ना वनिपाना मी अमखक थिरउ मी अमदि लेरे भाट लाख अहुम पीगे हाइरमी सरोते अमदि विरापाटना नोंमै कापगी थौदोक्सुगी मतंगदा हाइदोरक्लबा मतुंग पुलिसना मखोइगी मखुत्ता एविडेंस लेरे खंदुना पिचित की लोइनबी वनिपा फारमी अमसुंग मपुरोइबगी मिसिदा महाकसे सस्पेक्ट अमनी हाइना लौरमी वनिपाना सरोतेदा पैसा ट्रांसफर तौखिबगी ट्रांजैक्शन हिस्ट्री सु लौथोक्लमी वनिपाना अहानबदा मपुरोइबदा नोंमै कापगी थौदोक्ता मा याउदे हाइना चेंजरबसु अरोइबदा असेंगबा हाइदोरक्लमी वनिपागी मतुंग इना महाकी युम्बान पुंसिसी नुंगाइबा अमा ओइदे मपुरोइबा यु थक्तुना पार्टी तौरगता लै नुपी मयामगा लोइनै पिचितना मसा फनबनी हाइदुना स्टेरॉइड सिजनै मसिगिसु साइड इफेक्ट्स लैरमी महाकसे यामना वायलेंट ओइरमी अमसुंग मंगोंदा यामना तोइना फुबी हाइरमी 2024 की मार्च की थकाई स्वाइदा मपुरोइबा नाइट क्लब की वेट्रेस अमगा मरी लेनै हाइबा महाकना खंगलमी मसिगिदमक लमन खुमनबा महाकना मपुरोइबाबु मी नेक्तुना एप्रिल की तांग 9 2024 दा नुमिदांगदा हाटनबा हाइरमी अदुबु प्लान फेल ओइरमी मसिगी मतुंग मचासिंग पुरगा ममागी मनाक्ता चटलमी मसिगी मतुंगदा अमुक पिचितना मखोइ मयामबु मिस तौवी हाइना मेसेज थारकपसिदा अमुक हना फैमिली पुन्ना लेमिनबगी तंजा अमा सेमगत के हाइना खलमी अदुबु थंगनबु नुमिता मपुरोइबदु सिरमी हौजिक थौदोक असि थिजलगा लेरी नोंमै कापलिबा मियोइ सिसु हौजिक फावबा फाबा ngamdri अमसुंग फारगा लेरिबा मखोइ अहुमदि कस्टडीदा हौजिकसु लेरी मसिगी मखा ताबदि अखोइ मयाम पुन्ना ngamiनबा तारी मसि हाइरगा ngasiगidi matang asida wari silo sinjarage thank you everyone